Malem Thongam gi santi gi khongchot Waithou da thatuna thamkhre lengakna santi gi khongchot ta toina ayat papiba asi pende haina Malem Thongam na phongdorakli Manipur da santi puraknaba kanglop khuding mahosagum nungsi chanana leiminanaba amadi idea of Manipur da yumfam oiduna Manipur gi district taratarukta cycle thauduna santi gi paujel puba Malem Thongam gi khongchot asida Manipur lengakna hanna ayat papiba asi pende haina Malem Thongam na phongdorakli ngarang chandel dagi chakpi karong fauduna Churachandpur tamna chatkigadaba Malem Thongam gi santi gi khongchot adu lengakna chandel kaithel dagi makhatana chatpada athingba pibadagi halakpagi lambida Maitai Community Joint Coordinating Committee Waithou Kiam Sifai Haukha and Waithou na Thobalgi Babu Bazar da oktuna ahingama lelaba matungda ngasi makhatana Imphal tamna haigatpada State Forces singna Waithou da thatuna apanba pikre Malem Thongam na Chief Minister gi banglo da chatnabagi damak Babu Bazar dagi ngasi nungtil pungama makhairam tarakpada Imphal gi damak khongsan ki adubu Waithou yobada Waithou da leba State Force ki outpost masing yamlaba Police na Malem Thongam bu khamduna thamki Police ki maikai dagi hauzik Imphal manungda miyam gi irang leibana Malem Thongam na Imphal thungluba matamda henna chawba irang thorakpa yai amadi Law and Order gi fibam yenglaga tangai fadana mahakpu detain tawbani haiba wafam phongdokhi Maikai kayadagi lakpa ima ibel kayana kanna ngangnaraba matungda Malem Thongam bu nungtil pung 3 tabada mafam adudagi makhatana chathanki Waithou gi jaga amada Malem Thongam na paumi singda phongdorambada mahakna chatliba santi gi khongchat asi Manipuri miyam gi damakni ngarang chandel da mahaki khongchat pelenga gasina apanba pirakhraba matungda Indigenous Tribal Leaders Forum ITLF ki maikai dagi su khongchat asi gi mayokta Gerald thorakpa leikre Hiramasi Gomari Lainana ngasi ayuk pung 8 faubagi manungda lengak warol ama phongdopirakna bahaizakiba leikre adubo hauzik fauba karigumba wafam amata phongdopirakpa leitri madugi mahutta bahakpu makhatana Waithou da amuk apanba kaya pibiduna thamle Manipur miyam gi santi purakna ba khongchot ama oibana lengaki maikai dagisu mateng pangbirakani haina chauna khanlamba adu tayonare Manipur da santi purakani hairiba aikhoigi ngasi gi lengak asina dum henna chauna ayatpa pibire Maramasina santi gi khongchot asiga mari leinana lengaki mafamda demand khara numit 15 ni faubagi manungda fanghanbina bak ngasimak thenglabasu thengna cherol ama pisilagani Karigumba demand sing asigi mayokta government asina leirabadi ngasigi lengak asi one sided oiba government amani haina lauthoknaba sem saduna leire haina pendaba kaya phongdoklam khi Ngasi aina Manipur miyam aduga state government ta haizaki bagi matumina ngasi aigi Manipur khongchat haiba tare cycling for peace in Manipur gi khongchat asiga mari leinana ngasi date 17 asi Churachandpur changnanaba adumaina plan tawjabani adubu Chandel da aigi peace campaign da state government ki maikai dagi athingba pirakhraba matung ngarang asi ITLF ki maikai dagi su press statement ama tholaba loinana aisi Churachandpur lansilaktanaba warning ama sulaire hairiba warning asigi matangda state government ki maikai dagi ngasi ayuk pung 8 faubagi manungda hairiba ITLF ki press release adugi matangda chapchaba state government ki maikai dagi kun pigadabani haina aihangna thamjakibani adubu state government ki maikai dagi hairiba thabak thoramsing ase amata lokhalaktabana maram orakanda ngasi ase chief minister ki office ta chacharaga assembly leibanina mahak masa unadragasu aihaki demand khara mahaki office ta adumaina submit tawnawa plan tawjabani adubu aihaki submit tawbagi plan si ngasi nungthil pung 3 chapchana aise office ta submit tawnaba thaurangjabani adubu aihana ngarang dagi hold tawraga leijariba akhoi thawal apunba club crime bangi sangnel dagi thoglakpada ngasi asigi thawal gi Waithou outpost mapada masing yamlaba state security force mayamna aigi khongchat asi matam kindahan bagaloinana matam khara detain tawduna thami sigidamakta ju state government na hoji aigi ifamda tawbiriba siguba peace ki khongchat asi ani tawbiriba mayam asi ai aduki matik nungaijade adumoinama thengasu mamasu ai sumsoi soidana chief minister ki banglo tamna changchanaba adumaina plan tawjari adumoinama ayan daksariba khongchat asi di Manipur miyam gi santi gi damakta chachalo khongchat amo oibonina state government ki maikai dagi so chapchana initiative lawbirakadra haina khajabani adubu Manipur da peace poraknabagi dabakta yamna kanna honari hariba asigi asigumlaba popular government asinadi aihaki peace khongchat sida asima kupham asima tawba yamna kanna tingbagi masak mawong ama chatharakpa asinadi government se one sided oirabara haibi emonda singnaba ama lai adubu aina state government ta 15 days ki matamama ngasi asi sumsoi soidana thanaba plan tawjari point kharaga loinana hariba 15 days sigi manung state government ki maikai dagi Manipur miyam gi damakta aduga aigi peace
ꯔꯦꯂꯤ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯂꯧꯈꯠꯂꯛꯇꯕ ꯑꯩꯅ ꯄꯤꯖꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯋꯥꯟ ꯁꯥꯏꯗꯦꯗ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯂꯥꯎꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ